Image Paodam yang tabiri basungbu Yumnam Anuradha Devina ikongno krum jadi housing Moroiba Pauda Orpham Home gi angang sing Rajbhavan manungda maningtamna sana hangkre Chief Minister N Birena Saruyaduna Citizenship Amendment Act miyamda wakan tahan bagi kongse chakre loinana Congress linka ki bachahi chamaga kuntra mari subage nexan tharam pangthokre housing pausanuna pizadi Orphan Home da Ladiba Kanalai Jadraba Angang Sengbo Christmas Amadi New Year Kumaiga Marilainana Rajbhavan Manungda Maningtamna Sanahan Craig Orphan da Ladiba Angang Sing Su Maningtamna Sanaba Pamlabasu Mama Mapa Leitabagi Awabana Nungai Topa Ngamdriba Asidage Kongnaba Miyamna Su Makoigi Damakta Ngasigi Asigumba Thoram Kya Sink Mapum Kya da Silaningbagi Apamba Lei Haina Manipurgi Governor Dr. Nazma Habdulana Pondokre Rajbhavan amadi Social Welfare Department apunna kusamnaduna pangthokhiba Carnival 2019 haina mingthonba thoramaduda kanalai satraba angang chama henmana saruyakhe amadi makoibo kudonbo tamduna yaphamengon pikhi thoramaduda governor na lakadariba anawachahi asina lamdam asida tangdu laitaba amadi semilon phagatpa oirasuno haina yaphapawzent pikhibagalonana Miyamna Kanalai Jadraba Singbo Nungsina Mateng Pangbiduna Jam Manaba Kunai Ama Oinaba Honaminese Hana Pungdoki. My message to the people of Manipur is and to the country that the new year, the coming year should be very good, prosperous, peaceful year, and we should do something for those who are underprivileged to make them feel one of us. That's my message. Ngasigi Tharamadada Deputy Chief Minister Y. Zoy Kumar, Cafe and the PD Minister Karam Syam, Hal Minister Alexander Kumar Amadi, Water Resource Minister Latpau Haukipsu Saruyaki. Ngasi ayuka angan ba pungka mariga mine yang kairom tabada City Police ke manung chanba thangal bazar ke ngari galida masakhang da basina plan tawduna thamlamba sakti leiba aidi ama pokhai kre Pokai Kiba Aduda Amangata Kahena Thoke Drabasu Dukan ge Saturna Chipa Amangata Thoke Dukana si Chilchir Dagi Hausana Tangal Bazada Leba Pradikoma Roy Kawa Ngari Yonba Dukan Amagi Mamang the Pokai Kibane Bom Pokai Kiba Aduda City Police Amadi Impan Police ke Kangbu Sing Lakduna Yang Senke Bom Pokai Kiba Aduke Akoi Bada CCTV camera Kilabasu Ngarang Numidang May Laktabadagi Kari Amata Uba Pangdre Bom Pokai Pamda Tangmaibang Kendra ge MLA ke H. Zoy Kishan Laktuna Yang Senke Taudogaduda Mioy Ani Kara minor oina sopage Paula Rabaso Police ke Maike dege Aso Apan Yaukide Hai CAA Bu Miyamda Wakal Tahanba Oina Bharatiya Janata Party BJP Khangabok Mandana Sinduna Ngasi Citizenship Amendment Act CAA 2019 Jana Jagaranta Rally Ama Toban District Khangabokta Manipurgi Chief Minister Nongthomban Biren Singhana Sadugyaduna Chatkre Manipurgi Ahanba Oina Pangthok Leba Miyamgi Rally Adu Thobal District Manungda Leba Kendra Taruke Mandal Singhi Karmi Kaya Sadugyaduna Khangabok Amayai Leka Community Hall Mamangdagi Hauraga Basu Ground Hopawka Satke Amadi Basu Grounda Miyamgi Oiba Mipam Amasu Pangthoke Ngasigi BJP ke Jana Jagarada Rally Aduda was Minister T.S. Bisorjit BJP Manipur Pradesh ke Hanage Vice President Khangabok Dagi Toksom Zedibane Wangzing Tenta Assembly Constituency ke MLA Paunam Brozen Singa Yaiskun Assembly Constituency ke MLA T.S. Saitaberta Singa Deputy Speaker K. Robindro Sangmai Assembly Constituency ke MLA S. Dingo Singha Konthozam Assembly Constituency ke MLA Dr. S. Ranjan Loinana BJP Manipur Pradesh Amadi BJP Thawal District ke Masang Naiba Luching Basing Amadi Member Singsu Sariyaki Tharanga Mari Lainana Chief Minister
एन बीरेन हाई सेंटर के बीजेपी की लुसिंग बसिंगना मणिपुर मियाम की इहोल खंगबिदुना मतम कोइनदगी मियाम नंगाइजरपा ILP बो चननबा अयाबा पिरकपा असि अइखोइ पुनमकी लाइबक फबनी ILP अच्छी सन्नबा जगादा CAA चनरोइदबा मरमना मियामना CAA गिदमक इरंग सगतपिगनो अइखोइ मीबु थागतपतम से तविमल खंगबतम से मियामगी इहोल खंगबिबा सेंटर के लुसिंगबसिंगबो अइखोइ पुनमंगना अपेनबा फोंदोक कदबनी चीफ मिनिस्टर मखाताना हाई CAB करिनो खंगदबसिंगना ngang wa lobiganu article 14 ge pera ama puthokpa ngamgadra hainasu chief minister na appeal tawki ngasege bharat ke mafam punamakta CAA ge mayokta irang sakapale khre ekhoisu CAA bo mamuttana khangminasi egasina article 14 bo so naba leite praja ge damak kathok leba ngasege government asida thazaba thambiyo ILP asi लाग्लिबा जनवरी के तांका अमदगे चनबा हौननबा सेमचारी हायंग कैबिनेट ILP इम्प्लीमेंट तौबगे मतंगदा खनगने हाइना फोंदोखि हाना मी बुथागत पतम से मुखं मी की तविमल खंगबा एखोय मैतै सि मरोय मैतै सि तविमल खंगदबदम कवे असुक चाव पोसक अमा पिराबदा हराव फोंदोकदबदम तवे असुक चाव खोगी जाति बु कंजनबगी लिसांग सिना तालको पोसक अमा पिराबदा हरावी नुंगाइयेना हाइनिंगदबदम तवे हाइनिंगदबदम हाइदसु अइखोयदि हाइसिको पुनमक मणिपुर बीजेपी सरकार की हक की मणिपुर कल्लबनी बीजेपी की लीडर सिंह मणिपुर की सैंगात ओइबिरबनी तुंगी मिरोल की दमकता ngasi की मिरोल की दमकता कोई कन्वीरमबनी अदुना बीजेपी की तविमल से अइखोय नखोय की पुनसिन लेनिंगै सिंगसी हैबसि मदे मयामना अपील तोनिगे अमरमदा नॉर्थ ईस्ट CAA चनहनबा यारो हैना निंगोन क्लब हाइरोके थौमी सिंगनांगसे हाइरोपा 3 चंप्राथोंदा CAA गे मायोक्ता यानिंगदबा फोंदोक्तुना खोंजंग ससिख्रे CAA गे मायोक्ता यानिंगदबा खोंजंग अदुगा मरी लेनना निंगोन क्लब हाइरोके सेक्रेटरी जनरल सोफिया खुंदोंगमना हाइकेबदा नॉर्थ ईस्ट CAA चनबा यारोय मणिपुरदा ILP चनजरगसु नॉर्थ ईस्ट CAA चनबा तारगदे ILP ना यलहोमी मियामबु CAA दगे कनमंगमलोय मरम अदुना अइखोइना ILP मणिपुरदा चनरे हाइदुना पेंतुक्तुना लेबगे मतम अदुनते नॉर्थ ईस्ट असि मिथोड मियान सासिंगी डंपिंग ग्राउंड ओंथोक्तुना मसिंग यामजद्रबा यलहो मियामबो मंगनबगे अरोनबा लंबी ओइना विजन पॉलिसी तौदुना असम अमदे त्रिपुरादा CAA चनहनबा हाइबसे पागलबा समुद्र इपाक्ता थौरिबा जहाज अदुदा अपिकपा अहोबा मखुल अमा यारुक्तुना जहाज अदुना पुनः लुप्तुना मांगखिबगोम मितोट मियांजा सिंगे मकुता यलहोमी मियाम मंगनबा अरोनबा लंबी फाटपने हाइना निंगोन क्लब हाइरोकना लौजै मरम अदुना CAA गे मायोक्ता मतम सुपदा निंगोन क्लब हाइरोकना लेपने हाइखि कांग्रेस लेजिस्लेचर पार्टी की लुसिंगबा हानगे चीफ मिनिस्टर ओ इबोबिना हाइक्रे डेमोक्रेसी सत्पा लेबकपो बीजेपी ना लुसिंगबा सरकार असिना मियामबो सिंगनरपगे मायोक्ता कांग्रेस ना खोंजंग संगसिलगने वाफम सिंगसी MP CC ना सिंधुना कांग्रेस भवन पांगथोखिबा कांग्रेस लिंखखिबगे चामगा 13 सुबा निंगसंग थौरमदा महाना फोंदोखिबने इबोबिना मखाता दुना लमनमसिदा पॉलिटिकली फ्रीडम फंगलबसु डेमोक्रेसी के वानथोक लेत्रे बीजेपी ना चुलुसिंगबा सरकारना डिटेक्टर तौदुना लेरे बीजेपी के मायुक्ता वांगांगबदा CPI के सेक्रेटरी अल सोटिन कुमार फाव फजनदुना मियोय कया फजलेबा असगे मायुक्ता कांग्रेस ना खोंजंग संगसना बहनरगने भारत हुगागे हाइबा CAA असि कांग्रेस ना सुया याबंगमलोय याई हाना सलबदे नोमदे डेमोक्रेसी बुटखेबि याई तरमदुदा सेंट्रल वर्किंग कमिटी के मेंबर हानगे डिप्टी चीफ मिनिस्टर गखांगमना फोंदोखिबदा पालिबा सरकार एसिना नोंमनोंमागे कांग्रेस के कर्मी सिंह फाद्रबदे तुम्बा याद्रबरा सरकार ओइरगा प्रजा के वकत ताबिद्रबा सरकार असे डेमोक्रेसी के आधार लेतबा लेबाकामा ओइरबदे भारत असि मणिपुर के मियामदा डेमोक्रेसी कन्ननबा खोंजंग संगसनबा मतम ओइरे हाइखे तरमदुदा MPCC के प्रेसिडेंट मोरंगथेम ओकेंद्रोना फोंदोखिबदा बीजेपी के मतम लोइरे बीजेपी लेतबा भारत ओइरकले
Manipur gi miyam kep ki matamda loina lay adubu vote ki matamda de BJP gi mantra jantrana loina phajan khe adubu handakti BJP gi mantra jantrana changdana ba mantra sijanaragani haikhe ngasigi tarom maduda Congress ke MLA sing hanagi MP sing ex MLA sing councillor sing amade party karmi kya saruya khe hairi declare elected sponsored by Indian National Congress and Election Commission of India notification for Labour Siri Viriana, Simantri was up the Yao Haida, Central of Family Governor, what the WhatsApp Hamasimu, Constitution Simu protect the original of the Braga. Marati Samsande, Sarkar Pajova, Constitution is security against the Original Constitution Simu shut the Libra. She never put a hungry question. She couldn't work right in a high. Citizenship Amendment Bill Parliament pass tawduna President ayaba piduna ek onkiba adubu nungaiba phongdoktuna BJP na lead tawba state government na hayeng December ge tang kumar panda mass rally ama pangthokadariba asibu manpeke maikai dagi satpham thokte haina phongdolubagi dama manpeke convener Yumnam sa Dilukumar police na ngarang numidang pung 13 rom tabada lamboi khongnang khongda leiba masagi mayamdagi pakraba matung ngasi ayu pung 10 rom tabada thadorokre Masaga Marilena Nasanungton Lamping Mapam Amada Paumisinga Unabada, Delikumana, Pongdorokpada, India Goma Democracy Satpa Country Amade, Fundamental Right Matpage Kongtang Lokolapa Penapoi. Gadigumba Amatangang Basapa Yadabage Kongtang Lokolapa, Freedom of Speech, Lehendaba, Miamgi Merchant Manduna Manpeke, Kanmena Parzalaga Miamgi, Iho Namtava Nanga Dabanate, Gamena CHO Sinda, Miang Pazana Yanganinge. Miamge apamba na theiduna pubangam gane haiba thazab leite CAA na gi mayukta awang nongpok amadi India gi state ayambadi ihau hauribane mamangda Lok Sabha da bill ase pass tawnaba honabada puthokpa ngamdana toki madamaduda miamna leipareng khungna khibane ngasina sarkar asina maduge onataina bada miamge khongsat satuna bill pass tawbage harawa phongdopa khongsat sakadare Ngarang ehana CAA gi matangda kanbang wapam phungdokiba leite bilasina ek olaba matungda pirakadaba saitheng aduki matangda khanapam thoi haikiba khaktani hana soman pake kamina jilekumana pamisida phungdoki Masi hujiki lairiba government sida hainingbadi lairiba miyamgi fundamental rights si matpagi thabak aduga miyam machin menbagi thabak sidi tharamakai hadhaningi adu natragadi lairiba democratic country amada koi hingmada awabo kanena slogan Ngasi Assam Indigenous People Protection Committee AIPPC Rongpur Kasar Assam ge office ta pangthoke ba pauge mifam amada Assam Indigenous People Protection Committee AIPPC ge General Secretary Seram Harazat Singapore Police na phakiba yaningde atubada condition amata yaudana thador kadabane natrogade ihaula kani haina AIPPC na phongdorakle Paugi Mipamaduda AIPPC ge Vice President Imalili Singana Haikibada Seram Harazat Singa Haidiba Mio Asi Gari Semba Sakibadage Selsa Police na Wari Khara Sanasi Haiduna Pokraga Pajanba Asi Labaktivane Baraki Chanapathapta Laidiba Mioiba Kunaina Hingbada Kiningai Oiba Mong Kea Ama Tolai Isam samna apikpa kanglopa ama oina leijeriba tungan tunganba Maitei Kuki Naga Hindu Muslim amade atom atopa kanglop kyabu nathai biraga aikhoigi hak asi nathai biraga Hindu Singh khaktage oigadabane haiba wahi kaya ga loinana apikpa kanglop Singh asibu muthanaba honarapa asi yamna pende haike paugi mifamba aduda AIPPC ge member Singh kayasu saruyaki Manipur da good governance late tribal election ge matamda voter singna masage hak sing niyam chumna sizinadaba amade asumba asengba mihot khandabadage oirakpani haina Manipur People's Democratic Front ge Secretary S Samangona ngasi Manipur Press Club ta pangthopa paumi singa unabadu phondokre Mana Makatarduna Maramasina Manipur da Apava Lengak Sasan Amalehenge Haibataragade Manipur ge Biamna election da Niam Chumna Mikhal Pangthongnaba Angambathakta Honabatai Amadi election da Paishana Lehendabatai Haina Mahana Phondokhi
Mahana hai chak chara amagi lupa chamangagi lising amadi community hall sabire devakarmada paisa mateng pagbire koilas thabire iram nala sengbire haiboromda bot piba taragadi ngasai lairiba asidage matam kharage matungda hena phibam solakadi haina supongdoki maram asina Manipur People's Democratic Front na lakadariba lisangani kunithoida pangthokadariba mikalda free and fair oinanaba voters singbo awareness pidanaba prajamia makeup tholase haiba campaign ama lakadariba sahi lisangani kunge January dage hangdoklagani hainasu mahana makhata ki Nominini Chatarakiba Indian Medical Association ge Marpudara Marisuba Annual National Conference Ngasiloshin Kray Tharomasi Biswa Bangla Convention Center Newton Kolkata da Pangtokibane Nominini Chatakiba Conference Aduda India ge healthcare scenario amasung Bharat asige medical fraternity ge matangda khananaina ki Conference aduda saruya kiba Indian Medical Association Manipur State Branch ke Dr. Sinam Rajendra Pas Secretary Amasung Central Working Committee Member Dr. Sankumar Laisram President Amasung Pas Secretary Dr. A. Vivekananda Singha Central Working Committee Member Loinana Dr. Nelson Loitungbam Secretary da Ima Distinguished Services ke manapidunai kai khumnaki Sangak Progda Leiba FCI Godanda Hana Tabuk Suramba Simising Tabuk Laga Anova Contractor Mathai Enterprises na Anova Simising Butabuk Surang Kibabu Yaning Dabo Pongdutuna Cap and PD Labor Welfare Association Akongzang Sangsin Kibada Association Association Me Kuntra Matoi Pazan Kibage Mayutang as an intent FCI Godan Mamangda Pazan Kiba Simising Imung Manuna Makogi Saktok Bada Season Abakolik Singlang High Crave Kongjang asaga mari lainana sinmi amagi loinabi loitungbam ibeto mina pongdo kibada phajin kiba simi sing lengang na mieng sangbidaba asi lairaba praja sangbo mutana bathone aikoi thabak suraga chajabane thabak sujage hairaba su suhan bidre thabak sudrabadina aigi isa sang matau karamna thakane karamna mahim masang tamangane anoba contractor Mathai Enterprises lawthopi haiki Wangzington Tha Assembly Constituency gi manung chana leiba khongzom dagi langathen ta balambi ge langathen kaithel masa dagi mamanglongda kilometer amamakai sang balambi ase matam kya ge mamang dagi sembidana leibadagi mafam dugi miyamna pendabage ofang kya phongdorakle mafam adugi nupi amana paudam page batungina lambi ase matam kya dagi leikhom manungda leire angang sang skun chat pa yadre maram maduna athubada Assembly Constituency ge MLN miyang sangbiu Karigumba Miang Sang Drabadi Matangi election boycott Tawani Haike Padma Ratna English School Kakchinda Ngasidage Atal Tinkering Lab Hangdo Cray Atal Tinkering Lab Hangdo Pagetaramda Kaksan District K Deputy Commissioner Valentina Arambam IAS na Thova Metungland Padma Ratna English School Kaksangi Managing Committee Ke President Catherine Mayom Abir Singana Thoromapu SDPO Moirang Catherine Mayom Sivakanta IPS na Amadi Edu Life India ge founder T.S. Merton Zoy Anina Kanaba Mitunglan Sing Oibagaloinana Atai Intellectual Kya Sudais the Punky World Champion Taruglak Oikraba MC Mericom na Nikad Zarinbo Trial Bota Tindatuna Matang Sahida China da Pangtokadaba Olympic Qualifiers da India ge boxing team Yaunabagi at Craig Trial board aduda MC Mericom na Nikata Zarinbo Mapan Amada Maitiba Piki Myanmar ge Namphalong Kaitelda India ke paisa lising ane chatpina pochai leibada chanadre hiram asige matangda Kaitel famliba singda hanglubada lising ani chatpi laurabasu makoina amau brahma karin sida onthokpada lising amaga chamapan ge value da phangan mamaramna makoina ani chatpi asi laudabani haide Namphalong Bazar da Leiba India Paisa Myanmar da Ontho Onsen Tauriba Miyoi Singda Hangbadasu Makoidadi India ke Paisa Lisanga Ani Chatpina Burma currency Ontho Payai Adubo India Paisa Lisanga Anina Burma currency Ontho Pada Lisanga Maga Chamapan Kaktage Beluda Pangane Haidi Masi Ekonanate Myanmar ge Rangundage Taurapani Haidi Masagi Matangda Kumna Hanglubda Handang Barak Amma
India ki lisangani chatpe chanararoi haina Facebook amadi WhatsApp singda viral oina sandoklubda adudagi akiba asina maram oidana maru oina lawdabani haide panba yabade mamang thaktade India ki lisangani chatpe ase Myanmar yamna pamna lawna rambage pausu laike Nakalamaram dasu moreda ladiba tungan tongamba bank sing dasu handang marak lesing ani chatpi ngakta account da hapsinaba langnamba kumsu tawi haide masina Manipura amade India ge mapam kya dage lakpa karbarwala amade nongpadok pochai leiba lakpa singda yamna khudong sahandre mase mari lainaba singna athuba matamda yengsimbinaba yamna mathau tari haide ngasi nav Fifth IRB Special CTO Forest Official Singh Amade Kangpokpi District Police ke apunba team amana Kangpokpi District ke Saigon Police Station ge madung chanba Longtint Village ge ekai taramangarom da thaba kanipambi sing manganta hangkrai ngasage drive adu nap ke SP W Basu ASP Saklemba RK amadi OCHI Chandra Kumar ge pautang makada chathage bane Thaudosi matangda Saigon Police na case amalokhale haide Prime Minister Narendra Modi amasung Chinese President Xi Jinping ge honazamana India amasung China ge military relationship da chakhatpa purak lebane haina China ge Defense Ministry na phongdokre Chinese Defense ke wangang loina haikibada lebak adina wari sanaduna lebaka ani ge ngamkhaida oiriba phibam khanglaga thabak lokhona basu haike Prime Minister Modi amasung Chinese President Xi Jinping na khanan naina kraba singh adugi matungina China na chatpa pami haina Chinese Defense Ministry ge wangangloi aduna phongdokhi Citizenship Amendment eke mayukta leiriba politician Singbo Army Chief General Bipin Rawat na hunduna ngangkhi bage wafamda hanagi Union Finance Minister P Sidambaram na yamna sachina sithaduna ngangkre Sidambarana Rawata masagi mathau tau lami amana politician singdangang bagi mathau nate mathau nata bada mathau saganu lan tauba haibisi lanmi gi wakhalonge matunge enna taugadabane politician singna maduda mathau sarupam nate politician na tauribadu lami na haipa sarupam thokte General Rawana haikiba adugi damak ikaibadum po e Rawata masagi mathau taubana phagane hainaso appeal tauninge politician singna tauge khanbadu tausanu haiki Ningsang bayay General Rawana CAA ge mayukta hauriba khonsange matangda opposition ge lusingba singbo maran sekibane miyambo aran balambida lusingliba singbo luchingba kawbaya de haina General Rawana phondokrabane Hyderabad ge karakpa MP Aradudin Kwesina General Rawata haikibada masage office ke limit khangjaba haibesesu luchingba amagi magune Fantu United Sporting Association Pusage Maridak Suva Annual Sports Meet Cum Cultural and Literary Competition Ngasi Dage Chandian District Manungchana Leiba Chandrapoto Village the Hodokre Respect and Excel through Sports Haiba Timda Tha Sage Contra Pauba Satakadariba Sports Meet Cum Cultural and Literary Competition Asi Nehru Yuva Kendra Chandingi District Youth Coordinator NG Rameshant Mongsangna Haudoki Pusage Foundation Dega Loinana Pangtoliba Sports Meet Asigi Manungda Nupa Amasung Nupige Football, Volleyball, Relays, Tug of War, Lumsent, Marathon Singbada Ato Hentanagane Culture and Literally Metana Culture and Dance, Song Competition, Quiz, Debate, Choreography, Painting, Mathematics Sote Olden Festival Celebration Competition Atay Kyada Atoy Hentanagade Hide Hauzik Arabada Maroiba Pau Amone Pizari Orpam Home Ge Angang Sing Rajbhavan Manungda Maningtamna Sanahangkre Chief Minister N. Birena Saruyaduna Citizenship Amendment Act Miyamda Wakan Tahanbage Kongse Chakre Loinana Congress Linka Kibachahi Chamaga Kuntra Marisu Bage Nixon Talam Pangtokre Image Paodam asige de matang asidaloy jade meng tabili besungwa amokha na